ꯊꯥꯗꯧꯗꯤ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯅꯤ ꯀꯨꯀꯤ ꯅꯠꯇ꯭ꯔꯒ ꯀꯨꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯃꯔꯤ ꯂꯩꯅꯗꯦ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯍꯨꯝꯗꯣꯏꯗꯒꯤ ꯊꯣꯔꯛꯄ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯑꯌꯥꯝꯕ ꯊꯥꯗꯧ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯈꯨꯗꯣꯡꯊꯤꯉꯥꯏ ꯑꯣꯏꯔꯛꯂꯤ ꯍꯥꯏꯅ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯅꯅ ꯊꯥꯗꯧ ꯐꯨꯔꯨꯞ ꯑꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯗꯣꯃꯤꯅꯦꯁꯟ ꯄꯣꯂꯤꯇꯤꯀꯦꯜ ꯑꯥꯏꯗꯤꯑꯣꯂꯣꯖꯤ ꯑꯃꯁꯨꯡ ꯁ꯭ꯌꯨꯗꯣ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯛꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯊꯥꯗꯧ ꯑꯃꯁꯨꯡ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯃꯔꯛꯇ ꯃꯥꯡꯖꯧꯅꯅ ꯋꯥꯈꯜ ꯇꯥꯅꯈ꯭ꯔꯦ ꯑꯃꯁꯨꯡ ꯊꯥꯗꯧ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯑꯃꯅꯤ ꯐꯨꯔꯨꯞ ꯑꯁꯤ ꯀꯨꯀꯤ ꯅꯠꯇꯦ ꯑꯃꯁꯨꯡ ꯀꯨꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯒꯤ ꯑꯦꯖꯦꯟꯗꯥꯁꯤꯡꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯊꯥꯗꯧꯅ ꯅꯥꯒꯥ ꯐꯨꯔꯨꯞꯀꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯅꯕꯔꯣꯝꯗ ꯆꯪꯁꯤꯟꯅꯤꯡꯏ ꯍꯥꯏꯔꯗꯨꯅ ꯑꯔꯥꯟꯕ ꯄꯥꯎꯅ ꯊꯥꯗꯧꯁꯤꯡꯕꯨ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯟꯅꯤꯡꯗꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯨ ꯃꯈꯣꯏꯕꯨ ꯀꯨꯀꯤ ꯅꯠꯇꯦ ꯊꯥꯗꯧꯅꯤ ꯍꯥꯏꯅ ꯁꯛꯇꯥꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯔꯗꯨꯅ ꯊꯥꯗꯧ ꯀꯨꯀꯤ ꯅꯠꯇ꯭ꯔꯒ ꯊꯥꯗꯧ ꯑꯃꯁꯨꯡ ꯀꯨꯀꯤ ꯍꯥꯏꯅ ꯁꯛꯇꯥꯛꯂꯣꯏꯗꯕꯅꯤ ꯍꯥꯏꯔꯤ ꯊꯥꯗꯧ ꯀꯨꯀꯤ ꯅꯠꯇ꯭ꯔꯒ ꯊꯥꯗꯧ ꯑꯃꯁꯨꯡ ꯀꯨꯀꯤ ꯍꯥꯏꯕꯁꯤ ꯌꯥꯐꯝ ꯊꯣꯛꯇꯦ ꯃꯁꯤꯅ ꯆꯃꯝꯅꯕ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯛꯇꯥꯛꯄꯒꯤ ꯊꯧꯑꯣꯡ ꯑꯣꯏꯍꯜꯂꯤ ꯍꯥꯏꯔꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯤꯡ ꯆꯍꯤꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯅꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯧꯇ꯭ꯔꯨꯛꯇ ꯂꯩꯕ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯊꯕꯛꯁꯤꯡ ꯉꯔꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯩꯀꯣꯜ ꯑꯁꯤꯗ ꯃꯍꯩꯔꯣꯏ 1,300 ꯔꯣꯝ ꯂꯩꯕ ꯌꯥꯍꯟꯅꯅꯕ ꯍꯣꯠꯅꯔꯤ ꯑꯃꯁꯨꯡ ꯊꯕꯛꯁꯤꯡ ꯑꯁꯤ ꯆꯍꯤꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯅꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯈꯛꯇ ꯉꯥꯏꯔꯤꯕ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯍꯟꯕꯤꯕꯒꯤꯗꯃꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯍꯩꯀꯣꯜ ꯑꯁꯤꯗ ꯊꯨꯡꯂꯕꯗ BSFꯀꯤ ꯗꯤꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯏꯔꯝꯕ VC ꯗꯥꯜꯖꯤꯠ ꯁꯤꯡꯍ ꯆꯧꯙꯔꯤ IPS ꯔꯤꯇꯥꯌꯔ ꯑꯃꯁꯨꯡ ꯃꯍꯩꯀꯣꯜ ꯑꯁꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯦꯀꯥꯗꯦꯃꯤꯛ ꯕꯤꯜꯗꯤꯡꯗ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ ꯃꯁꯤꯗ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯧꯗꯥꯡ ꯂꯧꯔꯛꯂꯤꯕ ꯅꯦꯁꯅꯦꯜ ꯕꯤꯜꯗꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯑꯅꯤꯔꯕꯟ ꯔꯣꯏꯅ ꯃꯍꯩꯀꯣꯜ ꯑꯁꯤꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯥꯎꯗꯝꯈꯤ ꯃꯤꯐꯝ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯍꯩꯀꯣꯜ ꯑꯁꯤꯒꯤ ꯑꯅꯧꯕ ꯀꯦꯝꯞ ꯑꯁꯤꯅ ꯐꯦꯀꯜꯇꯤ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯌꯨꯅꯤꯠ 60 ꯂꯩꯍꯟꯒꯅꯤ ꯑꯃꯁꯨꯡ ꯒ꯭ꯔꯥꯎꯟ ꯑꯃꯁꯨꯡ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗ ꯃꯜꯇꯤꯄꯔꯄꯁ ꯁ꯭ꯄꯣꯔꯠꯁ ꯍꯣꯜ ꯌꯥꯎꯒꯅꯤ ꯍꯥꯏꯈꯤ ꯃꯍꯩꯀꯣꯜ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯥꯌꯣꯛꯅꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯇꯥꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯊꯪꯒꯤ ꯆꯌꯣꯜꯗꯒꯤ ꯃꯍꯩꯀꯣꯜ ꯑꯁꯤ ꯇꯥꯕ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯈꯤ ꯂꯣꯏꯅꯅ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯅꯕ ꯕꯣꯔꯋꯦꯜ 6 ꯇꯧꯔꯒꯅꯤ ꯕꯣꯔꯋꯦꯜ 6 ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯇꯧꯔꯒꯅꯤ ꯂꯣꯏꯅꯅ ꯃꯊꯧ ꯇꯥꯔꯕꯗꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯑꯌꯦꯠ ꯑꯄꯟ ꯊꯣꯛꯇꯅꯕ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯗꯤꯄ꯭ꯂꯣꯏ ꯇꯧꯒꯅꯤ ꯍꯥꯏꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠꯇ MLA H ꯗꯤꯡꯒꯣ T ꯔꯣꯕꯤꯟꯗ꯭ꯔꯣ ꯏꯝꯐꯥꯜ ꯋꯦꯁꯀꯤ DC ꯑꯃꯁꯨꯡ ꯁꯤꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯂꯣꯏꯅꯈꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯧꯇ꯭ꯔꯨꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯃꯤꯌꯥꯝꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯀꯣꯛꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯝꯈꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯅ ꯐꯝ ꯃꯨꯟꯅꯕꯗ ꯃꯤꯆꯝ ꯋꯥꯍꯟꯒꯅꯨ ꯃꯤꯌꯥꯝꯅ ꯑꯣꯟꯁꯤꯜꯂꯛꯂꯕꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯀꯅꯤ RK ꯅꯤꯃꯥꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯐꯝ ꯃꯨꯟꯅꯕꯗ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯄꯤꯕꯤꯒꯅꯨ ꯍꯥꯏꯔꯗꯨꯅ ꯃꯤꯌꯥꯝꯅ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯔꯛꯂꯕꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯔꯛꯀꯅꯤ ꯃꯁꯤ ꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯑꯐꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯜꯂꯨ ꯍꯥꯏꯅ Manipur ꯂꯩꯉꯥꯛꯇ IAS ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯝꯕꯗꯒꯤ ꯄꯣꯊꯥꯔꯕ RK ꯅꯤꯃꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯏꯊꯅꯣ ꯍꯦꯔꯤꯇꯦꯖ ꯀꯥꯎꯟꯁꯤꯜ ꯍꯤꯔꯀꯣꯟꯒꯤ 23ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯄꯣꯠ ꯍꯨꯔꯥꯜꯂꯝꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯨꯀꯤ 2 ꯐꯥꯔꯦ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 2 ꯉꯔꯥꯡ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 102ꯒꯤ ꯃꯅꯥꯛꯇ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯩꯕ ꯍꯨꯏꯃꯤꯟ ꯊꯅꯥꯈꯨꯜꯗ ꯂꯩꯕ ꯗꯦꯅꯤ ꯆꯤꯊꯨꯡ ꯀꯧꯕ ꯈꯨꯟꯖꯥ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯈꯣꯏ 2ꯅ ꯉꯝꯈꯩ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯌꯨꯝꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯛꯄ ꯀꯨꯏꯔꯕꯅꯤ ꯍꯥꯏꯔꯤ ꯀꯣꯛꯇꯥꯗꯒꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯥꯟꯊꯣꯛꯂꯦ ꯊꯥꯁꯤꯒꯤ 13ꯗ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯀꯣꯛꯇꯥꯗꯒꯤ ꯃꯤꯑꯣꯏ 3 ꯌꯥꯎꯅ ꯃꯤꯑꯣꯏ 5
lupa crore kunma thoi dasmik ahum taruk lom gi heroine amadi kani ga konana phabada yaukhiba kwakta gi miyoi mari adu khul asidagi matam chupagi oina tanthok le haina kwakta gi CSO manga gi advisor Jiaudin Aribamna kwakta kaithel da ngrang pangthok papau gi mifam amada phongdokre Rani Khet disease ni haina chingnabak report mafam khare dagi phangle director Lenga ke Veterinary and Animal Husbandry Services Loisanggi Director L Arun Kumar gi charolamada Manipur gi mafam kharadagi Ranicate disease RD gi case oigani singnabagi report sing phangle amasung district punomakta phebam asi kupna monitoring tauri haina miyam amasung maruoina poultry farmer singda phongdorkle Laina asi akaknaba poultry bird singda nahanba launaganba laina amani maramasina poultry farmer pumnamukna mipai bigano amasung karigumba poultry bird sing narakpa natraga khanghaudana si biauraklabadi khwaidigi nakpa district veterinary office veterinary hospital veterinary dispensary da report tawbiu natraga toll free number ama mapan taruk anida call tawbirau hai bagaloinana mateng pangnana bathorang tawduna lairi hari Arunachal Pradesh ta ILP gi wathok ta police officer ama sokle Election Commission of India na Union Territory ahum amasung state taratrukta Special Intensive Revision SIR pangthuklagani hairaduna mafam sing asigi akaknaba matam phawba lauthokibada yawba Arunachal Pradesh ta Inner Line Permit System ILPS ki matangda protest tawrukpadagi Tamu Bakhan kauba police ki sub inspector ama mitta soktuna laikanakre Thawdo ngarang Itanagar gi 6 kilo hai na khangnaba mafam da ILPS ka mari lainana sathakiba bangi khongjang da police officer asina tongba gari da khongjang changchiliba singna nungna thomjilakpadagi satharkiba attack da sokhibani mahak sokpaga panthadana Niva Hospital da pukatuna laikanaki mahaki phibam lubadagi Institute of Health and the Medical Sciences da refer tauki Thawdok asi thoklaba matungda pung kunthra taruk ki oina sangsilakhiba ban gi khongjang adu handokle haina Arunachal ST Bachao Andolan ASPAC gi General Secretary Milo Ambona lauthokre NEET paper leak case Biology ki paper leak ohenba lecturer amasu phare NEET UG Soklisingani ka kontaru ki paper leak oiba ki case ka mari lainana Central Bureau of Investigation CBI na Pune dagi biology ki lecturer ama phare ngarang CBI na chemistry ki paper leak oihan khiba professor ama pha kraba matungda ngasi su biology ki paper leak oihan khiba lecturer ama pha bangamba sina miyam na NEET gi paper leak oi kibagi case asi kaya yamna chawri bano amasung system da asuk yamna khoram libisi kamdauno no hai bawahang hangnarakre pharba biology gi lecturer Manisha Gurnath asi NTA gi makhada exam asigi damak thabak tawbuna maram oiraga mangonda exam asigi botany amasung zoology gi question paper mangjauna na phangkibani amasung mahakna exam gi mangoinana Pune da special coaching class tawduna mahiroi singda question pithoklambani hari exam cancel taw khibagi damak siza khiba mahiroi ani sure question paper leak oirpadagi NTA na exam cancel taw khibagi damak UP da ngarang chahi kunmathoi suruba NEET aspirant ama thauri yanduna siza khraba matung ngasi Rajasthan gi Sikar da chahi kunnithoi surwa NEET aspirant amasu exam cancel tawkhibagi damak mathwai nungaitaduna masa matomta sijakre Pradeep Meghwal kauba mahiroi asi haukiba chahi ahum rom thawai hakchang yauna NEET exam gi damak honor kibani tha asigi ahum da pangthokkiba NEET exam da mahakna piramba performance ki matung inna apunba mark satret ka kungi manungda mark chatruk ka yankhai phawbudi phangduna chawna mai pakani haina wakhal nungai na lejaruraba matung question paper leak oi ki haid badu exam adu cancel tawkhibagi damak thawai nungai taduna sijakibani hari
धर्मेंद्र प्रधान बु फमदगी लौथोकप ngamdrabadi प्राइम मिनिस्टर ना टेक्साक पुनो पुगदबनी राहुल गांधी NEET की क्वेश्चन पेपर लीक ओइखिबन मरम ओइरदुना महिरो लाख कुनिथोइ रोंगी मंगलान अरेमदा ताहल्लबदा ngasi phawba प्राइम मिनिस्टर नरेंद्र मोदी ना इशू असि की matangda wa maset ama phawba ngangkhidriba kariginu यूनियन एजुकेशन मिनिस्टर धर्मेंद्र प्रधान बु फमदगी लौथोकप मतम ओइद्रिबरा फमदगी लौथोकप ngamloridaba oirgana क्वेश्चन पेपर लीक ओइखिबना थोगलकलिबा वाथोक असिगी टेक्साक खुदिंगमक प्राइम मिनिस्टर ना पुगदबनी हाइना ओपोजिशन लुसिंगबा राहुल गांधी ना फोंदोखरे महागना मखा तारदुना RSS BJP अमसुंग यूनिवर्सिटी सिंगी अखन्नव ऑफिशियल सिंगना पुनसिनदुना सेम्बा नेक्सस अमना लेबाग असिगी एजुकेशन सिस्टम बु मराई साइथले हाइरिबा नेक्सस असि मकोइ मसेलगी मरक्ता कमदौना सेल तान सिगे हाइबगे वाखलदा खनबा कराम चाउबा मियोइ ngakतनी हाइखि UAE दा इंडिया की स्ट्रेटेजिक पेट्रोलियम स्टॉक थमगदौरी प्राइम मिनिस्टर नरेंद्र मोदी की अबू धाबी खोंगचत्ता इंडिया अमसुंग यूनाइटेड अरब एमिरेट्स UAE की मरक्ता लैरिबा इनर्जी पार्टनरशिप हेन मरा चेदहनबदा यानखिबगा लोइनना इंडिया की स्ट्रेटेजिक पेट्रोलियम रिजर्व ओइना UAE दा क्रूड ऑयल बैरल मिलियन कुंथ्रा स्टोर तौदुना थमगदौरी हाइरि स्ट्रेटेजिक पेट्रोलियम स्टॉक थमबदा यानखिबसी PM मोदी अमसुंग UAE की प्रेसिडेंट शेख मोहम्मद बिन जायदना वारी सानबदनी हंदक वेस्ट एशिया दा थोकपा लानना स्ट्रेट ऑफ हॉर्मुज दा फाउदुना क्रूड ऑयल पूबा बेसल सिंग चटपै ngamhandabadagi इंडिया याउना मालेमगी मफम अयामबदा थाव फंगदबगी खुदोंचाबा मायोगनहलिबा अमसुंग तोंगान तोंगान मफमदा रीजनल टेंशन वांखनरकपगा लोइनना UAE दा इंडिया की ओइबा स्ट्रेटेजिक पेट्रोलियम स्टॉक थंबना तुंगदा खुदोंचादबसिंग असि मायोगनरकपा मतमदा इंडिया की ओइना क्रूड ऑयल की सप्लाई वाटहनदनबा होनबदा चाउना मतेंग ओइरगनी मसीगी मथक्ता इंडिया अमसुंग UAE ना खुचमनदुना इंडिया दा स्ट्रेटेजिक गैस रिजर्व सेमगतपदसु लुसिंगबा अनीना यानकी हाइरि फिबम फगलकननबा खोंथांग लौकटहौद्रबदी हौखिबा सही 10 की डेवलपमेंट मांगखिबि याय नरेंद्र मोदी कुमजाली सिंगनी का कुनमाथोइदगी हौरखिबा अनौबा डिकेट असि खोंगलै यांगना क्राइसिस यामना थोकपा डिकेट ओइरकली थोकलिबा क्राइसिस कया असिना पीरिबा सैथेंगदगी फिबम फगतननबा खोंथांग लौकटहौद्रबदी हौखिबा सही 10 दा पुरखिबा डेवलपमेंट अमसुंग माइपाकिबा खुदिंगमक तपना तपना मांगखिबा याय हाइना प्राइम मिनिस्टर नरेंद्र मोदी ना फोंदोखरे वाफम असि नेदरलैंड्स ता लैबा इंडियन डायस्पोरादा वांगांगबदा फोंदोखिबनी मोदीना हाई अहानबदा कोरोना लाइचत अनिसुबदा लान की सैथेंग मायोगनदुना ngasi लेबाक खुदिंगमक अवाब तारी अखोइना खोंग थांगलिबा लंबी असि तिंखंगना पिक थनबा लंबी ओइरकली मसिना मरम ओइरगा मियामदा अवाब पीदनबा अमसुंग लेबाक की एनर्जी अमसुंग अतोप मथौ ताबसिंग अवारपा लहेंदनबा थमनबगिदमक खुदक्तगी वाखल मुन्न खंदुना खोंग थांगहौब मथौ ताई हाइखि मोदी न मखा तारदुना इंडिया की ओइबा पंदम असि लेबाक असि की ngамखैन कोइसिनदुना लैबा मफम खक्तदा ओइररोय लेबाक असिबु मालेम की मैन्युफैक्चरिंग अमसुंग ग्रीन एनर्जी की हब ओहंदुना सेनमिटलोन चौखट हनगनी ओलंपिक होस्ट तौबा हाइबसिसु इंडिया की पंदम अमनी लेबाक असि की मंगलान नुमित खुदिंगी चौखलकली हाइरि ताइवान ना मसा मतोंता मनिंग मखा तंब लेबाकनी हाइना लौथुकचखरे चाइना की कोनुंग बीजिंग दा यूनाइटेड स्टेट्स प्रेसिडेंट डोनाल्ड ट्रम्प अमसुंग सी जिनपिंग गा अवांग बथा की मिफम पांगथोक्तुना उनखरबा मतुंग इथत लेबाक अमा ओइरिबा ताइवान ना मनिंग मखा तंब लेबाकनी हाइना लौथुकपबु प्रेसिडेंट ट्रम्प ना सेक्शन वारोल थमखरबा मतुंगदा ताइवान ना मसा मतोंता कनामतगी मिखा पोंदबा मनिंग मखा तंबा लेबाकनी हाइना लौथुकचखरे बीजिंग दा प्रेसिडेंट सी जिनपिंग गा उनखरबा मतुंगदा प्रेसिडेंट ट्रम्प ना फोंदोखिबा वारोल अमदा चाइना की लुसिंगबा सी जिनपिंग ना ताइवान की मथक्ता लान तौबा पामदे ताइवान ना मनिंग मखा तमले हाइना फोंदोखिबदु हेन्ना साथीबा माइकई अमदा पुरकपगी ओइथोकपा लई हाइखि यूनाइटेड स्टेट्स ना
ꯃꯥꯏꯜ 18,500 ꯂꯥꯞꯅ ꯑꯇꯣꯞꯄ ꯎꯪꯈꯠꯅꯕ ꯑꯃ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯥꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯇꯥꯏꯋꯥꯟꯒꯤ ꯃꯊꯛꯇ ꯊꯝꯂꯝꯕ ꯊꯧꯁꯤꯜ ꯀꯌꯥ ꯍꯣꯡꯗꯣꯛꯈꯤꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩ꯫ ꯇꯥꯏꯋꯥꯟꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯅ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯟꯒꯗꯧꯔꯦ ꯍꯥꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯣꯡꯒꯣꯗ ꯏꯕꯣꯂꯥꯒꯤ ꯂꯥꯏꯆꯠꯅ ꯁꯤꯍꯟꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 40 ꯌꯧꯈ꯭ꯔꯦ, ꯀꯦꯁ ꯃꯁꯤꯡ 293 ꯊꯦꯡꯅꯈ꯭ꯔꯦ꯫ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯀꯣꯡꯒꯣ (DR) ꯀꯣꯡꯒꯣꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯏꯆꯨꯔꯤ ꯄ꯭ꯔꯣꯚꯤꯟꯁꯇ ꯅꯧꯅ ꯁꯟꯗꯣꯔꯛꯈꯤꯕ ꯏꯕꯣꯂꯥꯒꯤ ꯂꯥꯏꯆꯠꯅ ꯃꯤꯑꯣꯏ 40 ꯁꯤꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯐ꯭ꯔꯤꯀꯥꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯍꯦꯜꯊ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯐ꯭ꯔꯤꯀꯥ ꯁꯦꯟꯇꯔꯁ ꯐꯣꯔ ꯗꯤꯖꯤꯖ ꯀꯟꯇ꯭ꯔꯣꯜ ꯑꯦꯟꯗ ꯄ꯭ꯔꯤꯚꯦꯟꯁꯟ (ꯑꯐ꯭ꯔꯤꯀꯥ CDC)ꯅ ꯍꯥꯏ ꯒꯣꯜ ꯃꯥꯏꯅꯤꯡ ꯇꯥꯎꯟ ꯑꯃ ꯑꯣꯏꯔꯤꯕ ꯃꯣꯡꯋꯥꯂꯨ ꯑꯃꯁꯨꯡ ꯔꯥꯝꯄꯥꯔꯥꯗ ꯏꯕꯣꯂꯥꯒꯤ ꯀꯦꯁ ꯃꯁꯤꯡ 293 ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ DR ꯀꯣꯡꯒꯣꯗꯒꯤ ꯁꯟꯗꯣꯔꯛꯈꯤꯕ ꯂꯥꯏꯆꯠ ꯑꯁꯤꯅ ꯌꯨꯒꯥꯟꯗꯥꯗꯁꯨ ꯃꯤꯑꯣꯏ ꯑꯃ ꯍꯧꯈꯤꯕ ꯏꯔꯥꯏꯗ ꯁꯤꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯆꯍꯤ 59 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯇꯦꯁ ꯇꯧꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯁꯦꯛꯄꯤꯁꯤꯡꯗꯒꯤ ꯁꯟꯗꯣꯔꯛꯈꯤꯕ ꯂꯥꯏꯅꯥ ꯑꯁꯤ DR ꯀꯣꯡꯒꯣꯗ ꯑꯍꯥꯟꯕ ꯑꯣꯏꯅ 1963ꯇ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯍꯟꯗꯛ ꯁꯟꯗꯣꯔꯛꯈꯤꯕ ꯂꯥꯏꯆꯠ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ 18ꯂꯛ ꯁꯨꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯐ꯭ꯂꯨꯏꯗꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯁꯣꯛꯅ-ꯁꯝꯅꯔꯨꯕꯗꯒꯤ ꯂꯥꯏꯅꯥ ꯑꯁꯤ ꯑꯃꯗꯒꯤ ꯑꯃꯗ ꯁꯟꯗꯣꯛꯄꯒ ꯂꯣꯏꯅꯅ ꯀꯥ ꯍꯦꯟꯅ ꯏ ꯊꯣꯛꯄ ꯑꯃꯗꯤ ꯑꯣꯔꯒꯥꯟ ꯐꯦꯂꯔ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯁꯤꯍꯜꯂꯤ꯫ ꯂꯥꯏꯅꯥ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯝꯇꯣꯝꯗ ꯂꯥꯏꯍꯧ ꯍꯧꯕ, ꯃꯁꯜ ꯄꯦꯏꯟ ꯇꯧꯕ, ꯍꯛꯆꯥꯡ ꯁꯣꯟꯊꯕ, ꯀꯣꯛ ꯆꯤꯛꯄ, ꯈꯅꯥꯎ ꯃꯔꯦꯡ-ꯃꯔꯦꯡ ꯆꯠꯄ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯕ, ꯈꯣꯡ ꯍꯥꯝꯕꯅꯆꯤꯡꯕ ꯎꯠꯂꯛꯏ꯫ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (WHOꯅ) ꯏꯕꯣꯂꯥ ꯂꯥꯏꯆꯠ ꯊꯦꯡꯅꯅꯕꯒꯤ ꯆꯞ ꯆꯥꯕ ꯍꯤꯗꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯁꯤꯕꯒꯤ ꯆꯥꯡ ꯑꯁꯤ 50% ꯑꯣꯏꯍꯜꯂꯤ ꯍꯥꯏꯈꯤ꯫ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯦꯁ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯀꯤꯟꯁꯥꯁꯥꯗ ꯂꯩꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯅꯦꯁꯅꯦꯜ ꯗꯤ ꯔꯤꯁꯔꯆꯦ ꯕꯥꯏꯑꯣꯃꯦꯗꯤꯀꯦꯜ (INRB)ꯗ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯁꯦꯝꯄꯜ 10 ꯂꯧꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯈꯤꯕꯗ 12 ꯚꯥꯏꯔꯁ ꯑꯁꯤ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ DR ꯀꯣꯡꯒꯣꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟꯗ ꯅꯦꯁꯅꯦꯜ ꯄꯕ꯭ꯂꯤꯛ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯃꯇꯨꯡ ꯏꯟꯅ INRB-ꯗ ꯇꯦꯁ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨ ꯚꯥꯏꯔꯁ ꯑꯁꯤꯒꯤ ꯁ꯭ꯇ꯭ꯔꯦꯟ ꯃꯁꯛ ꯈꯪꯗꯣꯛꯅꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ 40 ꯁꯤꯈꯤꯕꯒꯤ ꯃꯅꯨꯡꯗ 4ꯗꯤ ꯂꯦꯕꯅ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯅꯁꯨ ꯑꯐ꯭ꯔꯤꯀꯥ CDC-ꯅ ꯊꯝꯂꯛꯈꯤ꯫ ꯂꯥꯏꯆꯠ ꯑꯁꯤ ꯏꯆꯨꯔꯤꯒꯤ ꯄ꯭ꯔꯣꯚꯤꯟꯁꯅꯦꯜ ꯀꯦꯄꯤꯇꯦꯜ ꯕꯨꯅꯤꯌꯥꯗ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯔꯛꯄꯒꯤ ꯆꯤꯡꯅꯕ ꯂꯩ ꯑꯃꯁꯨꯡ ꯂꯦꯕꯣꯔꯦꯇꯔꯤꯅ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯇꯦꯁꯀꯤ ꯔꯤꯖꯜꯠ ꯄꯤꯔꯛꯄ ꯉꯥꯏꯅꯔꯤ꯫